Kukisingda pochei supply toramba thengnarabadi penalty oina lupa 50,000 fine thiangani Ranyom NTL Tamenglongda chathariba ban asigi mayokta kanagumba miyoisingna nongmada changdaba yadraba tangai fadraba polamsing Kukisingda supply toba thengnarabadi penalty oina supply toromliba transporter adugi mathakta fine oina lupa 50,000 gi senpham logani hainam Tamenglong headquarter the head office oina leiba rongmai nagajut organization Manipur Tefe Longren Foothills Ranjom NTL na akan ba wafam thamlakli Ranjom NTL na thadrakpa charol amada tha asige kulhumdoida Tamenglong district ki siangai namdai parengbada joint tribe consultation gi mifam ama pangthokre hairiba mifam aduda laukiba resolution number 4 gi matung inna hojik chathariba ban asida tongan ba community singna maru oina Kuki tribe ta nongmada changdaba yadraba polamsing supply taunanaba pubra haibadu ban sogaliba amadi lob asige volunteer singna lambi singda frisking tawduna check tawbagi thabak lawkhatlagani frisking tawduna check tawbagi thabak lawkhalakpa asida kanagumba transporter singna Kuki tribe singda pochai supply tawbat hakthengna thengnaba natraga farbadi hairaba nupi natraga nupa adugi mathakta action lawkhatpa oina sungsoi choidana lupa 50,000 gi senpam fine oina lawgani hairi serol aduna makhata na hai hojik chathariba ban asigi manungda numidang athengba ahinge khudong chaba lawduna transporter natraga driver na chathok chasin tawba yaroi loop asina thamliba wafam asiga mayokta kanagumba transporter natraga driver singna anam kanduna chatharaklabadi makhoigi mathakta ningthina wahang pong chathagani karigumba mathok tarabadi haidiba miyoi sing adugi mathakta maralge matung ina penalty pigani hainasu loop asina phongdorakli